MALEM की MAPHAM के आदा पांगथोखनारिबा कथोकपा युमफम ओइबा इस्लाम लाइनिंग चटपा सिंगी कुमहै ईद-उल-फितर का थौरम ngasi Manipur dasu Paktaknana Pangthokhre Ramadan da thabum ama chupna chara helaba tungda saulgi thagi nongma panbada pangthokpa kumhai asigi saruk ama oina lamdam asigi tungan mafamda leiba idiga singda Islam lining chatpa singna id ki namaz sonki tungda imung manungi laikhidraba miyoi singa kabarda chatuna ziarat taunaki yumlon Kairon Nabada Laiba Sing Amadi Kangna Chanaba Singi Yumda Harau Tayambaga Loinana Acha Atak Samin Takmina Bana Kumhei Asigi Maroiba Saktam Oiki Mayum Makai Panduna Sagai on Krabi Ningol Sing Nasu Mapam da Laktuna Imung Manungi Miyoi Singa Chamin Takmina Ki Yairipok Singa da Laiba Idiga da Pangthokpa Eid-Ul-Fitr gi Nama Son Bagi Thouram da MPCC gi President Amasung Wangkem SG MLA Kaisa Megasan Rasu Saruk Yaki Thouram Adugi Saruk Amu Oina MLA ke Megasandrana Singa Idiga Hilda Sharpa Mehrab Construction su haunabi metung na sangaki idiga committee amadi singa idol club ani na sinduna pangthokpa mehrab construction sangabagi thauram da MLA ke Megasandran hai Eid-ul-Fitr kumhai na lakpada lamdam masida kanglup phurup ki khena balai taba amaga nungsi chanabagi mari adu henna sesinmo oirasano amadi lamdam masida thokliba irang ase aikhoi khuding makpu sembiriba mapuna Loisin Hanba Oirasanu Haiki, Singa Idol Club ke advisor SM Firoz Khan Nasu Miam de Eid-ul-Fitr gi Yai Proposal Pibagaloina Tangdulai Tabalamdam Ama Mapuna Ohen Birasanu Haiki. Masi Manipur da Lairiba Ikwai Zati Kudimak Amaga Nusinaba Manipur da Toiba Irang Kudimak Santi Porakpa Amasung Amaga Nusinaba Amaga understanding Nusinaduna community Kudimak respect Taunaduna Chisanana Labinaba Swarna Bibi Boysunu Masigi Sumlaba Eid-ul-Fitr ki program Sida Ngasi Laibiriba community Mayam Sing Marakta Aisu community Sida Yauzari Basi program Sida Yauzari Basi Aikoi Amaga Dharma Amaga Nusinaba Tati Amaga Nusinaduna Aikoi Yamna ing tapa adigumba state ama oidanaba mipum kudimak dharma gi khenaba leitana jati gi khenaba leitana Manipur se sapatpa amasung mipum kudimak nungsinana future gi khanbiduna aikoi sanana leimina bagi damakta yaujari bani loinana ngasigi asungul be Eid-ul-Fitr sina iswarna aikoi punamak nungai be ai phaba punsi nungsangba santi pibiba oinaba amukana oiramjari